haki PM lak ya naba adugi myamda khoi ut chaiba dongna padar ma kupsan be ki type ta leibadi akhoi huji leiba ngamaroi si potse ta sengna ai gi wakhal da di moina tawge hairaga di nahana tawba ya ba khoina sumamang mamang da gi media da kaida dum hairaga lakpaduni basi ut chaiba ne habni aduga yengo ut chaiba oraga su modi ma su ne ba ina haining di prime minister ma su assam lakpadi order thoi mizoram lakpadi order thoi kari gi damak ta laktoino haibadu di loimak moi khanga ngame aduga manipur da lakpasidi ningjing mangjing confused ta heliba kai ginoba mana lakani hadi e manipur da lakani solution mayam sigi awaba sigi tawni haraga ma order thokpa kai doge madubak thokpa ngam maram aduna takpadi mata sengna akhoi gi leiriba manipur haiba lamsida ma aranba oire haiba poto masana accept tawbuduna ma order thokpa ngam dabani lakpa taraga su akhoi nai singa haktangi inauguration toromba fan khara sai tharombadana praja miyam da pen gumsi madugi sarupudi nomani do lehellaga on ground do oiriba mayam se punamak se mana report khangaga madugi decision chap chaba pihelamaga chalamana phai kaigino abdi akhoi gi mihu chungai re sarkar palingai da matam da su makhoina prime minister unaba ngamba gi sakti emta laikide pala assembly manung da bo hai kari mai pura chatoino na maramdi unagi haiba pirak taba poni na masidi makhongna thongna kaigumba yorok pataraga di mihu chingna su chap chaba kangla da punna phaminaraga masigi decision se bibiram draga di sa su unagi haiba su phangdadana leibani lakpirabani na yam phare haidana khoi gi ngasi suspend da leirabani na haro mai kendra kumdara leiba singdo lakpiraga punna decision aba lorga praja punna makansi akhoi manipur kansi haiba poto masi haijening wakhal da di ta sengna free movement aduna bu yengudana ngarang yana ba potu bu nungthinda moigi kuki jo council na tholakpa ngami duri maitai chalalo aduna kanana adugi madugi mido madugi organization do phagat pungkhat pa yaurage ne ngarang khudak tane tholai do aduna takpre accept tawde haibane ba aduna maram oiraga ai si pochi reasonable farene chalalaga di akhoi sida semai laijare dimapur chacharage haiba poto akhoi de du dima lakane ba adugi matam do khana ba howi irang howe irang nate ai fundamental right ne basidi aina irang gi namakta tawbuna te ba aduna masi phajana munna khanda biraga wasangang bi unga hanga haki PM lak ya naba adugi myamda khoi ut chaiba dongna padar ma kupsan be ki type ta leibadi akhoi huji leiba ngamaroi chahi ani makhai khangba ya ba khanga e kanano khoi loi khangi aduna maram oiraga achumba thabak tabiu equivalent thabak tabiu prime minister mo oraga di ai gi party haiba khanba thadok kadabani prajapum india da leiba prajapum na makse mai gi macha masuni khalaga chap manana thabak tabiu haiba cha haijeninga te kem nate